Nisa lalonbegi network hena sakhthorakpaga loinana security da achauba singnaba oiri. Say asigi horakpadagi April tha phawbad state asigi tuan mafam singdagi nisagi polam kya phagatkiba sina border wangmadagi nisagi polam sing pusilaklaga lalonbegi network asi hena pakthok sakthoraklabra haibagi wahanga loinana oirakliba phibam asi state asigi security da yamna sauna singnaba mo oirakli. State asigi manungda yamlaba opium heroin methamphetamine amadi atai nisa oina sijanaba pharmaceutical drug kaya ama tuan ba law enforcement agency singa leptana fakat kiba sinati Manipur si awang nungpoki manungda law na yadaba nisagi polam singa si pauduna satpa asabu nisagi paisilaga thampam transit ama oirabra haibigi wahang ama lakli state ki police central security force amasum NCB narcotics control bureau DRI Directorate of Revenue Intelligence yauna atai agency kia mana lepa laitana state asida nisagi mayokta operation kia haukiba thamari asida sathaduna lakli hairiba operation singa sida yamna sauna narcotics psychotropic substances yauna nongmay amasum sialna singba trafficking network yaga mari lainana phakiba laikri State Police ne X ta thagalakhiba nisagi polam sing phawaga mari lainana official oibo update singi matungina tha mari asida songdok tribo opium kilogram saniga taraga taruka 0.019 fogat pangkri masigi manungda yamna sauna fogat pangkhiba singi manungda sangai kot phawraga lakpa passenger amadagi opium kilogram 57.7 fogat pasini zaribamda tata truck amadagi opium kilogram 51 fogat pa yawri Haukibe April tarada Chusampur district manungda poppy maru kilogram lising magasani pan security singa gari ani digi fort pangki poppy gi maru sing fort ki basina takpadi lonia da bamawongda poppy thana bagi damakta maru singa du leptana supply tawi happening heroin puthokna baga mari leinaba nisagi polam sing phab gi sang suhariba matam asita yamna wangki authority na brown sugar amadi heroin kilogram 57.2092 fogat pangki Sapon hapnaba plastic ki cap sanipan ga taruk sarakna heroin kilogram taragi sangna purambadagi forki makatana not EOC dasu brown sugar kilogram 15.556 su truck amada purambadagi fort palaki Thabal district police headquarter manatu su brown sugar kilogram 5.7 fort palaki hedi lambi da lakpa gari sing da nisagi polam singasi puraga lakpadagi phaba khaknatana airport drug punanaba hotnaramdagi security na fogat bigi thaba asisu yamna toine sathaba thawong amu oirakhi Imphal airport gi luggage amada haptuna purapa brown sugar kilogram 6.74 fogat palekhi Madhya Pradesh dagi mi ani aeroplane tonglamda airport gi heroin kilogram 4.8 ka konana phabangam khri haukibe April thada Singhat security ni satakiba major operation amada mi ahom heroin kilogram 5.43 ka konana fort palekri makata na security singna mamal atang bani sagi polam sing haukiba thakra asida fort pamki masigi manungda WY tablet kilogram 41.495 fort pamki masigi manungda Tenopal district gi kilogram 8.3 fort ngamki yawri mawangi April thalu silakpada kilogram 2 fagat pa yawri haukiba March thada more da security singna yum ama red chathabada methamphetamine kilogram 13.44 pangamkiba dusu yamna asabu security gi mai pakpa amani haina lobi hai Lan ki damak sem saduna laikisi UCP Koki narco terrorist na mitai misa miyamna sa tharakli ba lan si loire haina lobi adri la loidri bani na lan ki dama ekoi matam punamakta sem saduna section na laikisi haina United Club Palel UCP gi convener Moirang Tim Ziban na phongdokri Arambai Tengol Unit 40 Palel na sinduna Palel maning laikai community hall pangthokiba irai paki dama koki narco terrorist nga mayok na balanphamda laikidraba athaubi singi maphamda haikal lekat tambiki thoramda Moirang Tim Ziban na makata na phongdokibadi koki narco terrorist na satharagli balana sida Palel su lanpham oikiba mafam amani lanpham asida mitai furuki miyoi kya thawaina panta pi grabani Palel kanabagi tamak miyoi ani ki thawai kat grabani kaya amana asu apan nang grabani makhoi singa dugi maphamda
ngasi laisu katuna ikai khumna utpa sima akhoi gi tokam thokpa naikhi mana makhata na hai nomai makul taba khara lepkhiba sida lan asi loira boi ningbadi aran boi gani sapjaba warusan ma purakpa ngasi phaw ngamdri mamang thagi tareta su koki narkoti risingna bom kapsinduna pikliba angang ani hatpi kre hairaduna akhoi hingnaba sel su tanaba yadi thabak su sudaba yadi adumapu matam punamakta ifrup irai pa kanabagi dam honabadi tangai phadi state ki isai saktuna hawdokhiba thawramaduda koki narkoti risingi makutta irai pa kanabagi dam honakhiba lanphamda laikhidraba athawba athawbisingi thawaina matam punamakta mapu ginakta inglisingna leizurunaba minute ani tumina lepki haidinasu pausta makhatari o tek tuna tasilakpadagi mari sire ahum sokli Himachal Pradesh ki Kulu district asaw u pambi ama tek tuna gari amagi mathak tasilakpadagi school gi oja mari sikre amasum atopa ahum na sokli haina police na phongdokri police officer amana phongdokpagi matungna thagdodu nahanumidang wairam pung mangarom tabada samsar gugra rota leiba bali mana thokibani magna haki akanba nong nungsit lakpadagi khanghoduna asawba usan pambi ama tek tuna tasilakpadu gari aduda tonglakpa oja mari khudak sibaga loinana atop ahumna soki laikhidraba sing adugi maming sleha laba usama sum sima ko hen phongdula duna mangnai asopa singdu in hospital poikri Kolugi Superintendent of Police Madan Lal Kauksal na haki postmortem daraba matung haksang sing adu makoi gi imung munung singda sinakhibaga loinana hauzik thaudok tugi matana thigatpigi thabak sathari hairi Kangpokwi Chusampura More the separate administration demand tauduna separation de pangthonakri Manipur English singaniga kunga humdoi me ahumdigi tholakhiba irang sahi ahum pung pharakpaga loinana Kangpokwi district ki miyamna separation de gi thorong pangthoktuna separate administrative arrangement gi demand amuhana pokatri Sadar Hills ki oina pung taragani thogi oiba shutdown sathaduna dukan sing mailoi sang sing private office sing thongrona kibaga loinana lambi da gari satpada athingba piduna thauramadu pangtokhi Committee on Travel Unity Kotuna mapung oiba thaudang lauduna phaijang da leiba Martyrs Cemetery da miyamna Manipur gi irang da laikhidraba singi maphamda ikai khumna bokhi miyamna haikal leka tambaga loinana minute ama tumina lekhi Kukizau volunteers singna traditional gun silusut pikhi Kotugi Joint Secretary Laminlun Singsina Mamang na Kukizau Group Singduna Laukiba Point Nipan gi declaration amasu pathoktuna makhoi na taliba demand sing amuhana chasinanki Kotugi spokesperson NG Lun Kepgen wangang laduna Kukizau miyam na numidasi handaki conflict asida laikhidraba thawai sing muning singduna pangtokani haukibasai ahum asida Kukizau miyam na injustice amasum discrimination mayung naduna lakli hairaduna Kukizau ki political aspirations sing phangna ba puno hotna minasaki magna makata raduna Kukizau sing gi demand si Indian constitution gi framework ki manung do oigani thauram asi sahi gi oina separation di du ba thagi oina remembrance di haina pangthuk liba si Kukizau sing taliba political gi demand sing adu hena mai pakna ba Kukizau civil society group sing gi maru oiba platform aman haki amaramda Susampur goina mafam anida ngarang separation pangthokibaga loinana English ngani ga kungo humdigi me ahumdigi Manipur da tholakhiba irang da laikhidraba Kukizau singbu ikai khumna botre miyoi lising kyana peace ground da leiba indoor stadium da punduna Imphal tampaaktagi Kukizau kanglupsing selakhiba masum English ngani ga kungo humdigi me ahumdigi horakhiba